ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯡꯅ ꯇꯣꯝꯕ ꯑꯃꯗꯤ ꯏꯕꯦꯝꯆꯥ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯕꯦꯝꯆꯥꯗꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯟꯕꯤ, ꯃꯤꯕꯨ ꯐꯅ ꯈꯟꯕ ꯉꯝꯗꯕꯤ, ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯆꯍꯤ 10 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯂꯥꯏ ꯇꯤꯟ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯇꯣꯝꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯕꯦꯝꯆꯥꯅ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯃꯒ ꯉꯝꯅꯕ ꯍꯣꯠꯅꯖꯗꯨꯅ ꯍꯤꯡꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯕꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯂꯧꯕꯨꯛꯇ ꯄꯨꯗꯨꯅ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯑꯉꯥꯡ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯣꯏꯕꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯧꯕꯨꯛ ꯆꯠꯇꯨꯅ ꯅꯥꯄꯤ ꯐꯣꯏꯔꯝꯃꯤ꯫ ꯊꯕꯛ ꯇꯧꯅ ꯇꯣꯝꯊꯤꯟꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯏꯇꯥꯎ ꯆꯥꯎꯔꯦꯜꯗꯣ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯂꯨꯅꯤ ꯍꯥꯏ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯃꯣꯏꯅ ꯃꯍꯩ ꯇꯝꯕ ꯆꯠꯀꯗꯧꯔꯤꯕꯗꯨꯗ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ." "ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯌꯥꯎꯍꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯕꯨꯅꯦ, ꯏꯃꯥꯒꯤꯗꯤ ꯍꯟꯅ ꯌꯦꯡꯕꯗ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯗꯣ꯫ ꯑꯗꯨꯅꯅꯦ, ꯅꯪꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥꯗꯤ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯍꯩ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯕꯨ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯊꯥꯅꯅꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯪꯒꯤ ꯃꯥꯝꯇꯣꯟꯒꯁꯨ ꯑꯃꯨꯛꯇ ꯀꯨꯞꯊꯅ ꯇꯥꯟꯅꯈꯤꯁꯤ꯫ ꯃꯥꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯀꯔꯕꯥꯔ ꯇꯧꯕ ꯇꯣꯏꯅꯁꯨ ꯆꯠꯄꯅꯤꯅ ꯋꯥꯐꯝ ꯑꯁꯦ ꯃꯥꯒ ꯇꯥꯟꯅꯔꯒꯅ ꯍꯦꯟꯅ ꯑꯐ ꯐꯠꯇꯗꯣ ꯍꯥꯟꯅ ꯌꯦꯡꯊꯣꯛꯈꯤꯁꯤ." "ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯈ꯭ꯔꯒ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤꯀꯣ ꯏꯃꯥ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯕꯦꯝꯆꯥꯒꯤ ꯃꯧꯄꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯅꯁꯨ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯛꯄꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯂꯥꯛꯑꯣ ꯆꯪꯕꯤꯔꯛꯑꯣ꯫ ꯇꯣꯝꯊꯤꯟꯁꯨ ꯌꯥꯎꯔꯛꯏꯗꯅ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯁꯦꯜ ꯈꯔ ꯐꯪꯉꯤ, ꯃꯗꯨꯒꯤ ꯉꯥ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯆꯥꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯉꯥꯁꯦ ꯊꯣꯡꯂꯒ ꯍꯥꯎꯅ ꯍꯦꯛꯇ ꯆꯥꯃꯤꯟꯅꯈ꯭ꯔꯁꯦ." "ꯍꯣꯏꯅꯦ, ꯆꯥꯛꯇꯨꯕꯨꯗꯤ ꯆꯥꯁꯤꯅꯦ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯇꯣꯝꯊꯤꯟꯒꯤ ꯃꯔꯝꯗ ꯅꯪꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯇꯣꯝꯊꯤꯟꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯃꯍꯥꯛꯁꯦ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯆꯠꯅꯤꯡ ꯃꯥꯜꯂꯦ꯫ ꯑꯗꯣ ꯅꯪꯗꯤ ꯃꯄꯥꯟꯗ ꯇꯣꯏꯅꯁꯨ ꯀꯔꯕꯥꯔ ꯇꯧꯕ ꯆꯠꯄꯅꯤನ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯂꯣꯏꯅ ꯈꯪꯂꯝꯂꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯃꯄꯥꯟꯗ ꯊꯥꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ?" "ꯏꯆꯦ, ꯃꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ꯫ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯨꯝꯅ ꯆꯞ ꯃꯥꯟꯅꯩ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯑꯐꯕ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯌꯥꯝꯅ ꯇꯥꯏ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯣꯝꯊꯤꯟꯅ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯒꯦ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯐꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯏꯆꯦ." "ꯑꯗꯣ ꯁꯦꯜ ꯊꯨꯝꯁꯤꯅ ꯀꯌꯥꯝ ꯌꯥꯝꯅꯗꯤ ꯆꯪꯒꯗꯧꯔꯤꯕꯅꯣ?" "ꯏꯆꯦ, ꯃꯗꯨꯒꯤ ꯑꯣꯏꯅꯁꯨ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯏꯃꯥꯒꯤ ꯃꯍꯩ ꯇꯝꯕꯒꯤꯕꯨ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯒꯗꯣꯏꯅꯣ? ꯅꯧꯄꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯅ ꯇꯣꯝꯊꯤꯟꯒꯤ ꯃꯍꯩ ꯇꯝꯕꯗ ꯆꯪꯒꯗꯕ ꯁꯦꯜꯗꯣ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯀꯅꯤ." ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯅ ꯁꯤꯟꯕꯤꯗꯨꯅ ꯇꯣꯝꯊꯤꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯊꯤꯟ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯩ ꯇꯝꯅ ꯅꯨꯄꯤ ꯑꯃꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯝꯊꯤꯟꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯣꯝꯊꯤꯟ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒ ꯀꯥꯏꯅꯈꯤꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯋꯥꯕ ꯃꯄꯥꯎ ꯑꯗꯨꯕꯨ ꯃꯃꯥꯗ ꯇꯝꯗꯨꯅ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃꯁꯨ ꯏꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯗꯨ ꯐꯪꯂꯗꯨꯅ ꯍꯔꯥꯎꯅ ꯄꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯩꯖꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯌꯦꯡꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯆꯩꯔꯛ ꯑꯁꯤꯗ ꯅꯆꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯅꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯑꯍꯦꯟꯕ ꯊꯤꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯒꯤꯗꯃꯛ
ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯦ ꯁꯦꯜ ꯄꯥꯏꯗ꯭ꯔꯕꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯏꯃꯥ꯫ ꯑꯩꯅ ꯁꯦꯜ ꯄꯥꯏꯗꯕꯒꯤꯗꯃꯛ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯦ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯦ ꯇꯥꯔꯨꯕꯗꯒꯤ ꯏꯕꯦꯝꯆꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯣꯏꯅꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯇꯣꯝꯊꯤꯟꯅ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯅ ꯂꯧꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯂꯨꯅ ꯂꯧꯕꯤꯔꯛꯂꯔꯣꯏ꯫ ꯃꯉꯣꯟꯗꯒꯤꯗꯤ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯏꯕꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯣꯏꯅꯗꯅꯕ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯗꯨꯅ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛꯇꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯅ ꯐꯖꯕ ꯋꯥꯍꯩꯗ ꯅꯥꯀꯣꯏꯅꯅ ꯇꯣꯝꯊꯤꯟꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯊꯤꯟ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯔꯨꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯊꯤ ꯌꯦꯟꯕ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ꯫ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯐꯤꯒꯗꯣ ꯑꯍꯟꯕꯒ ꯁꯦꯠꯊꯔꯗꯅ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯌꯦꯅꯤꯡꯊꯥꯒꯥꯏꯗꯣ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ? ꯑꯁ ꯇꯥꯗꯁꯤꯃ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯤꯍꯦ꯫ ꯑꯩꯁꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯈꯔꯒꯤ ꯐꯝ ꯈꯔ ꯍꯥꯡꯂꯤ ꯍꯥꯏꯕ, ꯑꯗꯨꯒꯤ ꯅꯅꯥꯎꯁꯨ ꯂꯥꯏꯕꯛ ꯑꯝꯇ ꯌꯦꯡꯖꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯏꯕꯣ꯫ ꯅꯈꯣꯏꯗꯤ ꯅꯍꯩꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕꯅꯤꯅ ꯅꯤꯡꯊꯧꯅꯁꯨ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯒꯅꯤꯗ꯫ ꯑꯗꯣ ꯁꯦꯁꯦ, ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯂꯦ꯫ ꯍꯥ, ꯏꯃꯥꯅ ꯆꯤꯊꯤ ꯊꯥꯔꯛꯑꯦ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯊꯤ ꯌꯦꯟꯕ ꯑꯍꯜ ꯑꯗꯨꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯊꯤꯟꯁꯨ ꯀꯣꯅꯨꯡꯗ ꯆꯠꯀꯗꯕ ꯃꯇꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯕ ꯑꯣꯏꯕꯅ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯍꯟꯅ ꯄꯥꯔꯝꯃꯤ꯫ ꯏꯕꯦꯝꯆꯥꯅꯁꯨ ꯆꯤꯊꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ, ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯏꯃꯥ ꯌꯥꯝꯅ ꯀꯜꯂꯤ꯫ ꯍꯛꯆꯥꯡꯁꯨ ꯀꯔꯤꯃꯠꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ꯫ ꯏꯆꯥꯁꯨꯅꯦ ꯅꯥꯕ ꯌꯥꯗꯦ꯫ ꯅꯁꯥ ꯑꯗꯣ ꯀꯟꯅ ꯂꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯍꯥꯛꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯃ ꯌꯥꯎꯕ ꯆꯠꯂꯨꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯏꯕꯨꯡꯉꯣ꯫ ꯅꯍꯥꯛ ꯊꯕꯛ ꯑꯗꯣ ꯌꯥꯎꯕ ꯆꯠꯂꯨ꯫ ꯑꯗꯨꯒꯅꯦ, ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎꯀꯣ꯫ ꯏꯃꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯃꯪꯒꯣꯜ ꯑꯥꯔꯁꯤꯕꯥꯗꯇꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤꯀꯣ꯫ ꯑꯗꯣ ꯃꯁꯤꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯏꯃꯥ ꯅꯪꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ, ꯁꯦꯜ ꯈꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯑꯍꯥꯟꯕꯗ ꯅꯁꯥ ꯍꯥꯟꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯈꯣ꯫ ꯅꯁꯥꯕꯨ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯅꯇꯨꯡꯗ ꯏꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯃꯧ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯊꯕꯛꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯌꯦꯡꯂꯒ ꯍꯦꯛꯇ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯣ ꯀꯨꯞꯊꯅ ꯍꯥꯟꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯪꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒ ꯂꯧꯔꯒꯦ ꯅꯤꯡꯂꯕꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯏꯃꯥꯒ ꯎꯅꯍꯟꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯣꯝꯊꯤꯟꯅꯁꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯔꯒꯦ ꯅꯤꯡꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ ꯆꯤꯊꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯊꯅꯝꯂꯒ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯀꯌా ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯗꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄු ꯃꯥꯒꯤ ꯃꯅꯥꯏ ꯌꯥꯝꯅ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯣꯝꯊꯤꯟ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯣꯏꯈꯤꯕꯗꯒꯤ ꯇꯣꯝꯊꯤꯟ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯆꯥꯎꯔꯕ ꯌꯨꯝꯐꯝ ꯑꯃꯗꯤ ꯁꯥ ꯁꯟꯀꯌా ꯑꯃꯁꯨ ꯂꯩꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯗꯒꯤꯁꯨ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤ ꯃꯃꯥ ꯏꯕꯦꯝꯆꯥꯅꯁꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯀꯥꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯇꯣꯝꯊꯤꯟ, ꯅꯔꯜ ꯍꯥꯏꯔꯦ ꯄꯩꯗꯅ ꯂꯩꯔꯦ꯫ ꯏꯇꯥꯎꯒꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯣꯗꯅ꯫ ꯏꯇꯥꯎꯒꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯊꯟꯇ ꯂꯩꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯅꯤ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯑꯆꯥꯎ ꯑꯔꯝ ꯌꯥꯝꯅ ꯀꯥꯏ꯫ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤꯕ꯫ ꯑꯗꯨꯒ ꯏꯇꯥꯎ ꯑꯩꯁꯦ ꯅꯨꯡꯁꯤꯒꯤ ꯆꯩꯍꯧꯗꯁꯨ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯦ ꯏꯀꯤꯗ ꯀꯤꯔꯦꯗ ꯏꯇꯥꯎ꯫
ꯑꯍꯥꯟꯕ ꯁꯩꯍꯧꯗ ꯁꯣꯏꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅꯕꯅꯤ ꯑꯗꯨꯕꯨꯅꯤ ꯏꯇꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯍꯥꯟꯕ ꯁꯣꯏꯈ꯭ꯔꯕꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯕꯛ ꯌꯦꯡꯕꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯌꯨꯝ ꯀꯩ ꯑꯗꯣ ꯄꯥꯟꯁꯤꯟꯅꯕ ꯇꯧꯔꯨꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥ ꯑꯗꯨꯁꯨ ꯐꯅꯗꯤ ꯑꯍꯜ ꯑꯣꯏꯔꯝꯂꯒꯅꯤ ꯃꯥꯁꯨ ꯅꯪꯒꯤ ꯁꯤꯗ ꯄꯨꯟꯅ ꯄꯨꯔꯛꯇꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥꯒꯥꯏꯗꯣ ꯐꯪꯍꯜꯂꯣꯅꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯣꯝꯊꯤꯟꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯝꯊꯤꯟ ꯆꯤꯡꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗ ꯄꯣꯡꯖ ꯆꯥꯎꯖꯕ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯏꯃꯨꯡ ꯄꯨꯕꯁꯨ ꯌꯥꯝꯅ ꯐꯖꯅ ꯍꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯥ ꯑꯍꯨꯝꯂꯣꯝ ꯅꯨꯡꯁꯤꯅꯔꯛꯂꯕ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯔꯛꯏ ꯆꯤꯡꯂꯦꯝꯕꯤ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯗꯣ ꯆꯞ ꯆꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯃꯇꯝ ꯆꯥꯔꯕꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯌꯨꯝ ꯀꯩ ꯅꯤꯡꯊꯤꯅ ꯀꯣꯏꯕ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯃꯤ ꯑꯩꯅꯁꯨ ꯈꯟꯕꯗ ꯅꯍꯥꯛꯁꯦ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯍꯥꯛꯀꯤꯗꯤ ꯃꯆꯥ ꯑꯩ ꯏꯊꯟꯇꯅꯤ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯗ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯃ ꯄꯥꯝꯂꯝꯒꯅꯤ ꯑꯗꯣ ꯅꯪꯅ ꯌꯥꯔꯗꯤ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯕು ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯅꯍꯥꯛꯄꯨ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯗꯣ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯏꯅꯦꯝꯄꯣꯛꯅ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯈꯪꯍꯧꯔꯕꯗꯤ ꯑꯩꯁꯨ ꯍꯌꯦꯡ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯤ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯗꯤ ꯏꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯃꯛ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯑꯗꯣ ꯆꯞ ꯆꯥꯅ ꯌꯥꯎꯏ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯤꯡꯂꯦꯝꯕꯤ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯌꯨꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯀꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤ ꯑꯍꯜ ꯂꯃꯟ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯇꯣꯝꯊꯤꯟꯁꯨ ꯆꯤꯡꯂꯦꯝꯕꯤ ꯑꯁꯤ ꯏꯃꯨꯡ ꯑꯃꯕꯨ ꯐꯖꯅ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯃꯛ ꯄꯥꯝꯖꯕꯅ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯣꯡꯃꯗꯤ ꯇꯣꯝꯊꯤꯟꯅ ꯆꯤꯡꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯁꯦ ꯌꯧꯅꯅꯕ ꯏꯃꯥꯒꯤ ꯑꯌꯥꯕ ꯑꯃꯗꯤ ꯆꯪꯏ ꯑꯗꯨꯅ ꯑꯩ ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒꯦ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯄꯥꯝꯖꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯈꯪꯗꯣꯛꯂꯁꯤ ꯑꯗꯨꯗꯤ ꯑꯌꯨꯛ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯣꯏꯅ ꯏꯃꯥꯕꯨ ꯂꯧꯕꯤꯔꯨꯔꯣ ꯑꯩꯅꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯝꯃꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯃꯁꯤꯗꯒꯤ ꯇꯣꯝꯊꯤꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤ ꯍꯣꯔꯦꯟ ꯃꯅꯦꯝ ꯂꯥꯛꯂꯒ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯁꯨ ꯊꯣꯡꯂꯝꯃꯤ ꯑꯁꯣꯝꯗꯁꯨ ꯇꯣꯝꯊꯤꯟ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯕꯦꯝꯆꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯆꯥ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯈꯤꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯁꯨ ꯀꯧꯔꯛꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯁꯤ ꯏꯃꯥ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯃꯥꯒ ꯌꯥꯝ ꯂꯨꯕ ꯋꯥꯐꯝ ꯑꯃꯈꯛ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯇꯥꯟꯅꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ ꯃꯁꯤꯗꯒꯤ ꯇꯣꯝꯊꯤꯟꯁꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯏꯕꯦꯝꯆꯥꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯐꯥꯊꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯂꯤꯕꯅꯣ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯣꯏꯅ ꯐꯅ ꯑꯔꯥꯟꯕ ꯇꯧꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯥꯟꯅ ꯍꯦꯛꯇ ꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨꯅꯤ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯑꯁ ꯏꯃꯥ ꯆꯤꯡꯂꯦꯝꯕꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯗ ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯤꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯆꯤꯡꯂꯦꯝꯕꯤꯕꯨ ꯎꯕꯗ ꯏꯃꯥꯅꯁꯨ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯃꯥ ꯐꯤꯔꯣꯜ ꯈꯔ ꯑꯃꯨꯛꯇ ꯌꯣꯝꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯣ ꯌꯦꯡꯂꯨꯔꯁꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ
Imana tawba changyengda nangi nupi ado mai paktrabadi aidi mabu ima oina lawshinba ngamloi hoiba ima aisu khangeba imana pamjaba yum koiba ngamgadaba afaba magun chenma nupi ado Chinglembi su oi aduna imana su soidana pambani aduga imagi changyeng adu su soidana mai pakani ima matawa samna tomthena mamabu puduna laglami Chinglembi ne ibem chabu hek uba maktada manak changsinduna khurumjarami aduga yamna harauna ibem cha lakpa aduda okcherami adubu ibem chadi madugi ona tainabada magi pisumani du sukthaduna Chinglembi da yenglaga leirami aduga hairei yare yare ibem hawgalo aduga ne nangsu yamna haraukinu nangbu aina yamna kupthana yengkigani aduga aigi ikhuchabi imawama oidrabadi nang aigi icha asiga luhongba yaroi aduna ne yamna su wakhalga do nungairukinu ko ase hairamlaga imungda prap changki Chinglembi ibem chagi matawa duda mathwai adu khara nungai jaramde aduba mahak kari su khalludre manemna khoida jabi mamawa ma oinanaba hotnarage haina khankre asumna makhoi punna imungda changlaklami Chinglembi na amu ibem chada hairei ima firol su hongba loirabani na chak thirage ko chak tu chathoklaga potharo lamsang lakpagi ma su waramani ado ima khongkhut to ingthanaba chak chajingai da hana chamthokera bema aise nangi mitta khongkhutta yamna motjabi nupi ama oina ururabro aise ayuk ngantana iru mai thajaduna laklibani imana wakhala do lana khali aina haizabadi nungsaga sabasida ingthanaba haina haizabani ho yare yamna su ahi apa sarakan chalo chak puthoro aduga ne insanga do thumga ya halakanu ko aidi ne thum yakba insang sade simasu nangna khangjilho hoi ma aisu imana thum yamna chade haibado tomthina haibadagi khangi aduna imana chaba yananaba haidana yamna channa thonglabani ado ima tomthina di aina thongba cha insang se yam hawe haina su hai aduna imana su soidana hawgani haina khalli ima asi haiduna Chinglembi manemgi chak adu thiduna puthoraklami ibem chadi Chinglembi na thongliba insang adu manam adu tabada matin chumba horaklami adubu mahak mathamoida asumna khanjaki is insang manam masidi kayada nushiribano ne adubu aina mana thongliba cha insang asi chaba yade aina charabadi mahakpu aina aranba tahannaba tawribase yararoi ase khanduna ibem chadu mamauda amuk hairei khut chamnanaba isingdi kadai chakse chaw haina puthoraklabadi khuja moinanaba ising adusu puthorakani khangdabro yani ma ai puthorake ase haiduna taha chakhumda ising loba changkhirami tanja aduda ibem chana kanamta ujingeda insang adu hana mahau tangthoklami aduga insang adu de asuki matik hawraga leiramde masidagi ibem chana mada adwaida leiramba thumjapho adudagi thum mayam ama lauraga mage insang saruk aduda hapchillame aduga karisu tawdaba saduna tumina famnaga leirame matam asida tomthinsu changlaktuna hairei ima chak chana dawraba haisiba kaino aingonagadi chak chase kamta hairaktene ibem chana khumba nangjinge Chinglembi do chakhumdagi khujamadu pairaga thoraktuna hairei chakpudi thiraga leirabani aduda imana hana bizaba hawhalage na tawbani se ima khujam haibadu sida leiri adu tomthen nangi chaktusu sida puthorage imaga punna jaminaro hoi puthoro masidagi Chinglembi na tomthengi chak adubu puthoraktuna pijarame tomthendi insangnaga hawbani yamna hawna chakhom adu chawna huklaga charame adu ibem chadi hainingum hainingdagum tawduna chak adu khajiktang totlaga chakhom amaka hupchilame adu mahakna hupchiluriba chakhom adu loina othoktuna hairei kari insangno sidia thumgi thum ngakta nate sibu injang thonglibro natraga thumoina thonglira haibane hai nangonda natro aina hojikta thum yakpa insang chadi haina haikibadu ba nate nangi sibu aibu usidribaro kaino ni ma aina chari injang sidi thum kaisu yakte insang se yamna so hawri sidi hai sibu kadai thum yakta bano se aige insang saruk ase charagamta yenguna tomthin so mamage insang adu khara chaduna yengluba matamdadi thum yamna yaklaga leiramba aduda Chinglembi da amuk onsanduna hairei kaino sidi Chinglembi image insang asida thum masuk yamna yaklibasibu karigino hai ima haige yeng masigise magise tawge yauna tawribani aina thum chade haibaduda mana aige insang asida thawaina thum mayam ama hapchilaklibani se ima
Kaino imana haibiribadubo adugumba thabak ado aina imada karigi tawgadoino aina image insang aduda thum hapchinkibasu leite thabak se kanagumba amana atamnana tawba soidana oiramgani ima nangi wasidi thomase aina hapchilini siro ha thomase aina hapchinbani hairibraba ha ai isana jagadaba insang asida aina karigi thum hapchingadoriba yengo ibungo masigi nupi ase nangna luhongduna lawbo phawba lawdri aduga haujiktagi hauna mana imada tawriba ngangliba mayam ase nangsu taredana nate maga nanga luhonglaga imabu nupi asina hatokhanba aduro nangna pamlibrabo Chinglembi sauningba de loirabani adubo mahakwa makha amata takhidre tumina adumak leirami tomtin su thabak asi Chinglembi na tawba nate haiba khanglami mahakna su mamagi magun chapchana khanglibani aduna mahak mamabu themjinbiduna hairei ima yare se to adugi saru asomgi ka asidang hak potharu ai Chinglembi da thum yaktaba achamba insang ama amuk thonghalage ibem cha so mamai ga du fet lauraga thokhi mahakna hek thokhi baga Chinglembi na tomthinda amu hairei Tomten, kaino tawrisibo ima se ngasida lakpada ngairi aduga ngasai imane hek lakpadagi aingonda tawriba mayam ase nangsu loina uramlani aduga ina kari marangi image insangsi thum hapchindoino imana yaba mahakna pamjaba mama wama oiba ngamnanaba kanna hotnariba aingonda karigi mana yaningdaba thabaksinga se aina khanduna tawgadoribano yarese aisu loi khangi aina nangbo chapchana khangi aduna thaba ase nangna tawromloi habisu aina khale adugane ai wa ma haigi ngasai ne aina imabu lobo chatluba matamda imana aingonda haikiba wafam amale imana ne nangbu changing kaya ama tawduna yengkine haibane aduna imana tawrise nangbu changing mathang yengliba oirambasu yai aduna nangsu matam kharadi khang aduga imana su magi changing adu yengba loiraba matamda nangbu nushina amuk tawjarakani Tomthingi wafam asida Chinglembi na su yarami asumna nongma nini di Chinglembi waraba su wana aduma khanglami Nongmasu Chinglembi na ayuk ana hauduna imung manggol pumnamak wai taithokduna sit nana irujaraga chak thonglami matam asida ibemcha adu thenge haiba makhai haugatlaga mapanda prap thoraklami aduga wai tairiba mayam aduda yenglaga hairei is masigi nupi ase aina mabu tanthokpa yananaba lambi ama yenglibase sungphang hek phangdeda ngasi sungantana haugatlaga thabaksinga se loina loiraga leirami adudi ai hoje kari tawba yai phai Mana tairiba wai mafam asida singkhara haidoklaga aise tusinaba saragi he nangumbi pet lawi nupi macha amana aigi khutagi nanthokpa yabra ase haiduna ising batina ma puraktuna mangol aduda haidoklami aduga ibem jadu tusinba saduna mangol aduda hiptharaga leirami aduga tumliba macha nupa tomthinbu tananaba yamna kanna lawba hawraklami oi ma sire Aidi sire dana tawri sidi ayoi ma sire ai sire Mahakna laurakpadu tabada tomthin amadi Chinglembi imungdagi yamna pakhatna chenthoraklami aduga Chinglembi na mamabu chingkhatpiduna hairei Ima kaino tawrami sibo se hawgolo se as ising mayam sina kanana haidoino sibo hai chinthibi nangi sibo aibu ahal oire haina khwangse teklaga sire sano haiduna ising ase haidoktuna thanamliba natro aduga karisu khangjadaba lanjadabaga saraga tawribadu karigino ha ima aidi kaigi sing haidoktoino aina dumaina tawkiba kaisu leiti ima aduga waisi su ngasai anganbada taikibani hojikti loina makang bukang amani kaigi aina ima bu soknanaba haina asumna sendoino haima machina se kaya da kallibanu yenguni se hai nangi se aina turibasi toksinaribani siro nangna haininglibasi bu maduro hai tomthin yengu Nangi na tuoina lawningiba nupi asina aibu chinthibi hairibase nang taredana mase aigi se toksinaba yaba thabaklaba ha Tomthin wamta ngangde tumina dumak leirami mahaksu mamana tawribasi kharadi henmali haiba khanglami aduba mahak mamana mathwai nungai kiroi khanbada Chinglembi da khara ngangsin naramlaga mamabu imungdo pushinduna changki numit adugi numidangni Chinglembi Tomthin da samna hairei Tomthin Aise nangna luhongduna lawa nupi maksanatri supnatagi nangna haibagi matungina aina imana pamjaba thabak tawduna leiba khaktani aduga ai noi magi mawong sidi tasengna kiri hayeng luhonglaga mana ibu kayamuk yamna ulakani haibase ai khalubada tu chungba phaw aduga nangsu karamba mino haibase aina khangi nangsu noi masigi machani haibada nopte yum panduna lemina basu natriba aingonda noina tawribase yamna henmale
ꯑꯩꯕꯨ ꯕꯣꯟꯗꯤ ꯑꯃꯒꯨꯝꯅ ꯅꯣꯏ ꯑꯅꯤꯅ ꯊꯝꯃꯤ ꯃꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯆꯤꯡꯂꯦꯝꯕꯤ ꯅꯪ ꯑꯝꯇ ꯇꯞꯊꯈꯣ ꯑꯩꯅ ꯏꯃꯥꯕꯨ ꯐꯖꯅ ꯊꯦꯝꯂꯒ ꯌꯦꯡꯈꯤꯒꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯤꯡꯂꯦꯝꯕꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯈꯪꯂꯛꯄꯗ ꯏꯕꯦꯝꯆꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯎꯕꯗ ꯏꯕꯦꯝꯆꯥꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯑꯃꯨꯛ ꯂꯧꯔꯨꯗꯨꯅ ꯇꯣꯝꯊꯤꯟꯗ ꯂꯨꯍꯣꯡꯂꯒ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯕꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯅꯄꯥꯕꯨꯡꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯈꯤꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕꯁꯨ ꯍꯌꯦꯡ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯍꯣꯡꯍꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯏꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯆꯥ ꯃꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯂꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯄꯨꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗꯁꯨ ꯇꯝꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯏꯕꯦꯝꯆꯥ ꯑꯗꯨ ꯈꯨꯡꯒꯪꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯎꯅꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯍꯤ ꯈꯔꯗꯤ ꯍꯤꯡꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯏꯕꯦꯝꯆꯥꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯨ ꯇꯧꯔꯝꯗꯦ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯕꯦꯝꯆꯥꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠꯌꯥꯝ ꯑꯃ ꯄꯨꯔꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗꯤ ꯇꯣꯝꯊꯤꯟꯗꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯈꯤꯕ ꯑꯣꯏꯕꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯏꯕꯦꯝꯆꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯃꯥ ꯀꯩꯅꯣ ꯂꯥꯛꯀꯅꯤꯒ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯏꯃꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯅꯆꯥꯅꯨꯄꯥꯅ ꯂꯧꯕ ꯂꯥꯛꯍꯜꯂꯁꯨ ꯌꯥꯕꯗꯨꯕꯨ ꯏꯃꯧ ꯏꯕꯦꯝꯃ ꯌꯨꯝꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯌꯨꯝꯅꯤ ꯈꯪꯉꯕ ꯏꯆꯥꯒꯤ ꯃꯌꯨꯝꯗ ꯃꯃꯥ ꯑꯩꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯀꯅꯥꯗꯒꯤ ꯑꯌꯥꯕ ꯂꯧꯗꯣꯏꯅꯣ ꯑꯩꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯏꯃꯥꯅ ꯂꯥꯟꯅ ꯂꯧꯔꯤ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯑꯩ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯨꯁꯤꯜꯂꯛꯑꯒꯦ ꯑꯗꯣ ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯍꯥꯏ ꯆꯥꯛꯀ ꯂꯥꯏꯔꯤ ꯑꯩ ꯅꯣꯏꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯆꯥ ꯐꯥꯎꯕ ꯌꯥꯎꯕ ꯉꯝꯗꯕꯤ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯆꯍꯤ 5 ꯐꯥꯔꯛꯑꯕꯅꯤ ꯅꯣꯏꯅ ꯂꯨꯍꯣꯡꯂꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯨ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯗꯤ ꯃꯁꯨ ꯃꯌꯥꯝ ꯑꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯍꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯑꯩꯒꯤꯗꯤ ꯀꯗꯥꯏꯅꯣꯕ ꯑꯩꯁꯨ ꯏꯁꯨ ꯄꯥꯝꯃꯤ ꯏꯁꯨ ꯄꯤꯌꯨ ꯏꯁꯨ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯆꯠꯄꯤꯈ꯭ꯔꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯐꯕ ꯀꯌా ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒ ꯇꯣꯝꯊꯤꯟꯁꯨ ꯃꯥꯏꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯗꯨꯅ ꯃꯉꯣꯟꯗ ꯑꯁꯣꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯌꯥꯗꯦ ꯏꯁ ꯀꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯣꯏꯕ ꯂꯩꯔꯤꯁꯤꯔꯣ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯏꯆꯥꯗꯒ ꯇꯥꯏꯅꯒꯅꯨ ꯇꯟꯖꯥꯁꯤꯗ ꯇꯣꯝꯊꯤꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯃꯅꯦꯝꯒꯤ ꯆꯥꯛ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯅ ꯆꯪꯈꯤ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯏꯕꯦꯝꯆꯥꯅ ꯇꯣꯝꯊꯤꯟꯗ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯂꯨꯍꯣꯡꯕ ꯆꯍꯤ 5 ꯐꯥꯔꯕꯁꯤ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯝꯇꯁꯨ ꯌꯥꯎꯗꯦ ꯁꯤꯗꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯩꯃꯤꯟꯅꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯆꯥꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤꯗ ꯑꯩꯈꯣꯏꯅꯦ ꯉꯥꯏꯕꯗ ꯀꯟꯁꯦ ꯑꯗꯨꯒ ꯏꯁꯣꯔꯕꯨꯁꯨ ꯆꯦꯠꯅ ꯅꯤꯡꯁꯦ ꯏꯃꯥ ꯏꯕꯦꯝꯆꯥ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯆꯥꯛ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯍꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯕꯦꯝꯆꯥꯅ ꯆꯤꯡꯂꯦꯝꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯒꯤ ꯆꯥꯛꯁꯦ ꯑꯩꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯆꯥꯔꯨ ꯂꯥꯎ ꯅꯪꯅꯅꯦ ꯏꯆꯥ ꯑꯁꯤꯕꯨ ꯁꯦꯝꯖꯤꯟꯗꯨꯅ ꯐꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯏꯆꯥꯕꯨ ꯁꯦꯝꯖꯤꯟꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯍꯩ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯪꯕ ꯉꯝꯂꯣꯏ ꯅꯪꯅ ꯆꯥꯛ ꯑꯁꯦ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯆꯥꯛꯁꯦ ꯆꯥꯔꯨ ꯂꯥꯎ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯃꯍꯩꯅꯣ ꯏꯃꯥꯕꯨ ꯑꯩꯅ ꯀꯩꯒꯤ ꯁꯦꯝꯖꯤꯟꯗꯣꯏꯅꯣ ꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯤꯔꯣꯜꯅꯤ ꯏꯕꯦꯝꯃ ꯅꯪ ꯃꯤꯔꯣꯜ ꯇꯥꯔꯕꯗꯤꯅꯦ ꯆꯥꯛ ꯑꯁꯦ ꯅꯪ ꯍꯥꯟꯅ ꯆꯥꯎ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯅꯦꯝꯒ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝ 1 2 ꯃꯥꯅ ꯍꯥꯟꯅ ꯆꯥꯔꯝꯃꯤ
Chinglembi chakraba chak ado hojikti mabuk phatabi ibemcha ado chak ado mabuk thana chathoklame. Nongmagi numit amasu tomtin ado konungda chatkadabagi loisille. Aduga mahakna Chinglembida mapi ado sechin na hairei. Yengoi, ima sengarang ingonda nga thongba chaningi haibani. Aduna horendo nga manangna kaitheldagi leiraga thongamu. Aduga ne mathela ma oina karino achamba insang amasu thongamu ko. Mayamdo sinba kona na basel kya mukti changani. Lupa lising ani mukle diani. Se sida leire lising ani do. Chinglembi su sel ado lauge haine hek tawbaga kadomdagi no khangde ibem chana tomthingi makhutagi sel ado taplang no mullaga hairei. Nga macha amaga achamba insang amakha ka thongbugi bu. Karigi sel asukyamna changhan gadori bano. Noina sumaina yamna season thoklabadi hayeng khara leirabadi kari oirakani. Sebema lupa chawnga sina kona na basilu adum yani. Aina hairisani. Aduga ne loinamak kona ba yaba ngaktani sina. Asi haiduna lupa chawnga khak Chinglembida pirami aduga aremba sel ado tomthinda piramlaga mahak mapanda amuk thoki. Chinglembinadi mapuroibida lupa chawnga asinadi karibu langba kona doino haina haisarami. Adubu mapuroibana mamana tawriba asi sel likna sizinaba tamlibani makoigi phananabani haina hairami. Adu hairamlaga mahak konung chatkre Chinglembi upai laitabadagi sel khara aduna konanaba khajik langduna yamna wana hotnarami. Aduga chak chanaba matam oiraduna tomthinso mayumda halakpaga mapa chanabadagi mama macha makhoi anibu chak pizarami. Masidagi ibem chana magi insang tengkot aduda yengluba matamdadi supnatagi nga matum amakhaktang yauraga leirami. Madu ubada yamna sauna hairei. Hai Chinglembi lao nang sida yamna thuna lao. Si karino aina nga thongba chaninge haiba khangna aingonda nga matum amakhaktang haplamliba sibu karigino nate nangi sibu aibu pijaningdri baro hoi bema aise nangi naral chaba nate ichagi maral chajabani ibungo yengo nangi nupi asina imabu chak phauba puk thananaba pijaningdri base uredana. Chinglembi kaino nangsu imana nga si chaninge hairabadi insang ado khariyamna hapa yadro. Tomthin aisu nangna ngasai piramba sel aduna mayamase kona na basinbada nga do sel kona dabadagi macha amakhak oina leirakpani. Adubu nga macha aduna imaga nangagi saruk hablibaduni. Hari kayada ngamliba no yenguni he haichin thibi lupa chawnga aduna nga choba masu leiba konani aduga insang mana masing mayam amasu kone nangna sel adu huralaga loselawba oirini ne. Asumna nongmugi ibem chana Chinglembi bu otpade leplamde nongmusu Chinglembina masa adu nungaite haina hiplaga leiringaida ibem chana ising bartin ama puraktuna khanghaudana Chinglembida haizilami. Hanakti Chinglembi du khangduna leiba ngamlaktre mahake asawbu sawningba pumba tomthinda haitharaklami mahak mapamda chatkirami. Tomthinsu mamagi matawaduda yamna sawna hairei. Kainu imana tawrisiba icha yaudaba sibu Chinglembi ki maralo aikhoisu hotnaba yaba honaridana aduga ima aikhoisu icha do yawnginglibani pabana khoi anina chahi 10 pharaba phawba nacha amto uba phangkidabadagi chaina adubu kamdokhibage madu pumnamak kauthokpa garigino ima. Ibem cha wa amta ngangde magi thongba cha khara adu thiduna machanu pada pisillammi aduga hairei. Se chakse hanamta chakho aduga imaga gyantana wari sanasi aduga ne imaga punna imawado kaururabasu kaururasi kedorage. Tomthinsu mamada thajabana chak adu hana charami adubu chak adu hek charubadagi tomthin adu ahongba ama magi masada lakre. Tasengma makidi chak adu ibem chana maiba amadagi sel yamna biduna laurakpa mahai ama toksinkrabani. Aduga tomthin mahakna haibada yananaba haina semjinkrabani. Aduna ibem chana machanu pada yengduna amo hairei. Ibungo nate Chinglembi do kaururasi hairibro imagi wakhaldadi mahak ase macha pokpa ngamloidabi nupini aduna ekhoigi khungang adudagi yamna chabok phabi imung amadagi nupi macha ama imana nangidama hainarabani mahaksu hayengmu yumasida laklani aduna nang nupi aduga luhonglaga leminaro aduga ne imadasu aina pamjaba isu ado nang piroko hoima asumna hojikti tomthin adu mamana chakta semjinkhibadagi mahakti Chinglembigi wakhal adu pungkaw thokre. Mataw asumna mamana haina singnariba nupi aduga luhongduna matam khara leiminaba hawraklame. Matam asidasu ibem chadu magi haunabi Chinglembida thina tawba adu nauna lakliba nupi adu su yagadaboi ningduna tawrame. Adubo handakti nupi aduna oina onkhalakduna mabu ona otpanaiba hawraklame. Aduga mahakpu karisu laitaba maram amadagi thina phurame.
Handakti ibemcha mamau anaubi aduna otpa henmanbadagi mahakna Chinglembi da tawkhibasing adu yamna ningamlaklamde. Adubu mahak upaidi leitabana mamaugi miwot minai adu khangbada tarame. Nongmadi tomthina magi nupida sel mayam ama piramlaga mahak konungda chatkirame. Aduga mana magi nupida sinaramliba sel adu laibak asigi miyamda yenthoknaba aduga lambi thongsing semjinnaba ningthongna pirakpa sel oirame. Adubu karam chawbi nupi aduna sel mayam adu puduna lonna chatkirame. Tomthina mayumda halakpa matam aduda pau adu tabada yamna saungninglame. Aduga mahak upai leitabana sel adu mahakna singbada tarame. Matam asida ibemchana kaptuna oirakliba asi mahakna ohelakpani haina machanupada haijarame. Aduga mahakna tawkiba phattaba thabak adusu ngakpinaba haijarame. Tomthinde mabu hek pokpiriba mama adumakna mangonda semjinkhre haiba asi tabada yamna saungninglame. Aduga mahak khudak aduda Chinglembigi mayumda chattuna mahakpu kawba laklame. Adubu Chinglembinadi tomthinga amuk hanna hingminabagi ayaba adu piraklamde. Haijaba yaba haijarabasu Chinglembinadi sungya yaraktraba aduda tomthin upai leita mayumda halaklame. Aduga mamabu yamna thina chaiduna tanthokirame. Ibemcha hojikti maralgi chapchaba danti adu phangjaduna mahak khungang aduda mapunchi chupa naitom hingki. Aduga tomthindi mama phattabigi macha oirubagi damak mahaksu yurai churaduna mapunsi adu lenkhirame.